嘿，爱哭哦，咋是不过要着？哼。ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯗꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯁꯥꯔꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯈꯔ ꯂꯥꯛꯅꯕꯤꯕ ꯍꯥꯏꯗꯨꯅꯤ ꯃꯥꯅꯤ ꯆꯦꯁꯤ ꯂꯩꯔꯦ ꯊꯝꯃꯣ ꯌꯥꯔꯦ ꯌꯥꯔꯦ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯑꯩ ꯌꯥꯅꯕ ꯇꯧꯔꯒꯦ ꯁꯥꯔ ꯀꯣꯐꯤ ꯂꯩꯔꯦ ꯄꯨꯡ ꯑꯃꯗ ꯄꯣꯔꯛꯀꯗꯕ ꯀꯣꯐꯤ ꯅꯠꯇ꯭ꯔꯣ ꯄꯨꯡ ꯍꯦꯜꯂ ꯄꯣꯔꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯇꯝ ꯐꯥꯎꯕ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤꯅꯤꯠ 5-10 ꯈꯦꯠꯅꯕꯅꯦ ꯍꯥꯏꯌꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯗꯤ ꯄꯨꯡꯂꯣꯝꯗꯅꯦ ꯈꯦꯠꯅꯔꯤꯁꯦ ꯑꯣꯐꯤꯁꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯗꯨꯀꯥꯟꯗꯨꯗ ꯊꯣꯛꯎꯕꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯔ ꯑꯣꯐꯤꯁ ꯋꯥꯡꯕꯗꯗꯤ ꯀꯩꯗꯧ ꯆꯠꯂꯣꯏꯕ ꯑꯣꯐꯤꯁꯇ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩꯒꯤꯗꯤ ꯀꯦꯟꯇꯤꯟꯗ ꯐꯪꯕꯅꯦ ꯃꯄꯥꯟꯗ ꯀꯩ ꯂꯩꯔꯨꯏꯅꯣ ꯍꯥ ꯁꯥꯔ ꯀ꯭ꯋꯥꯒ ꯇꯂꯞꯀ ꯂꯩꯔꯨꯕꯅꯦ ꯁꯥꯔ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯍꯥꯏꯁꯤ ꯅꯉꯣꯟꯗꯅꯦ ꯀ꯭ꯋꯥꯒ ꯇꯂꯞꯀ ꯂꯩꯔꯨꯕ ꯑꯣꯐꯤꯁꯀꯤ ꯔꯨꯜꯁꯤꯡ ꯇꯣꯝꯅ ꯅꯉꯣꯟꯗ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏ ꯍꯥꯏꯔꯒ ꯔꯨꯜꯁꯀꯤ ꯋꯥꯡꯃ ꯊꯕꯛ ꯇꯧꯏ ꯀꯩꯒꯤ ꯃꯣꯏꯅ ꯂꯩꯔꯨꯆꯣ ꯍꯥꯏꯕꯒꯤ ꯃꯣꯏꯗꯤ ꯀꯅꯥ ꯃꯣꯏꯗꯤ ꯀꯅꯥꯅꯣ ꯆꯦ ꯅꯨꯡꯁꯤꯒ ꯆꯦ ꯂꯤꯛꯂꯥꯒꯅ ꯃꯈꯣꯏꯅ ꯍꯥꯏꯔꯕꯁꯨ ꯔꯨꯜꯁꯀꯤ ꯋꯥꯡꯃꯗꯅꯦ ꯍꯥꯏꯔꯒ ꯇꯣꯛꯄ ꯀꯩꯗꯧꯒꯦ ꯅꯆꯤꯟꯗ ꯄꯥꯟꯗ꯭ꯔꯣ ꯃꯣꯏꯁꯨ ꯔꯨꯜꯁꯇꯤ ꯍꯥꯟꯅ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯉꯔꯥꯡꯇ ꯂꯥꯛꯑꯒ ꯍꯩꯖꯤꯟꯕꯗꯣ ꯌꯥꯝ ꯍꯩꯄꯥ ꯁꯤꯡꯕ ꯇꯥꯅꯤ ꯇꯧꯕꯅꯦ ꯆꯥꯊꯣꯛꯂꯤ ꯑꯣꯐꯤꯁꯁꯤꯗ ꯃꯌꯥꯏ ꯀꯥꯏꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯏꯕꯥꯅꯤ ꯍꯥꯟꯅ ꯈꯪꯉꯤꯕꯅꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯦ ꯈꯪꯉꯤ ꯁꯥꯔ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯗꯤ ꯑꯣꯐꯤꯁꯀꯤ ꯆꯠꯅꯕꯤ ꯋꯥꯡꯃꯗ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯆꯞ ꯃꯥꯟꯅꯩ ꯁꯣꯔꯤ ꯁꯥꯔ ꯉꯁꯤꯒꯤꯗꯤ ꯅꯕꯥꯅꯤꯃꯛ ꯉꯥꯛꯄꯤꯔꯝ ꯃꯇꯨꯡ ꯍꯜꯂꯛꯑꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯣꯐꯤꯁꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅꯤꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯈꯪꯍꯜꯂꯣ 이점 점버 말라가 ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯥꯗꯤ ꯄꯥꯎ ꯇꯝꯕꯒ ꯌꯥꯝꯅ ꯀꯜꯂꯤꯖꯥꯅꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯁꯦ ꯌꯥꯕ ꯋꯥꯁꯦ ꯃꯥꯅ ꯁꯥꯔꯒ ꯇꯝꯊꯣꯛꯇꯅ ꯆꯤꯟꯊꯤꯕꯤ ꯄꯥꯎ ꯇꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯈꯪꯅꯤ ꯃꯥ ꯑꯩ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯦ ꯇꯣꯝꯕ ꯅꯪꯁꯨ ꯀꯨꯆꯨ ꯁꯦꯡꯗꯦ ꯃꯇꯤꯛ ꯃꯕꯨꯛꯁꯤꯁꯨ ꯐꯠꯇꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯍꯜꯂꯣꯏꯗꯣꯔꯤ ꯃꯁꯛꯁꯨ ꯊꯤꯔꯤ ꯃꯇꯤꯛ ꯃꯧꯁꯨ ꯐꯔꯝꯃꯣꯏꯌꯦ ꯐꯔꯝꯃꯣꯏ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯆꯣꯞꯄꯦꯗꯅꯁꯦ ꯃꯇꯨꯡꯗꯗꯤ ꯔꯨꯜꯁꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯈꯪꯉꯦ ꯁꯥꯔ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯧꯔꯣ ꯊꯣꯏ 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 ꯇꯥꯕ꯭ꯔꯣ ꯊꯣꯏ 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 ꯑꯦ ꯉꯥꯏꯈꯣ
ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯂꯥꯏꯕꯛ ꯌꯥꯝ ꯁꯥꯏꯅ ꯑꯦ ꯀꯔꯤ ꯅꯪ ꯇꯧꯔꯤꯗꯨꯅ ꯁꯥꯔꯒ ꯏꯕꯥꯅꯤ ꯅꯛꯅ ꯐꯝꯕꯗꯣ ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯇꯧꯕꯅꯦ ꯑꯥꯏ ꯑꯩꯅ ꯀꯌꯥꯝ ꯐꯝꯖꯅꯤꯡꯕ ꯇꯥꯍꯟꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯁꯥꯔ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯗꯤ ꯄꯣꯊꯥ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯀꯩꯒꯤ ꯊꯕꯛ ꯂꯥꯛꯏꯅꯣ